Irangna Maram Oiraga kumja Englishing ani kun humdoi amadi kumja Englishing ani kun marida low Panba Ngamkhidaba adugum handak chahi asidasu low Panba Ngamdrabadi Manipur da Chak tangbagi thoudok thok-kani haina COCOMI Farmers Wing Convenor AB Elangbam na phongdorakli wafum ase COCOMI Farmers Wing na sindunang ase Manipur Press Club ki loktak holda pangthokiba nomagi oiba nomi singge khananai nabagi mifam amada mahakna phongdokibane kumja Englishing ani kun humdoi gi May 3 dagi thorakiba Irangna Maram Oiraga tongan ba mafam singda low Panba yadana lerakiba adugi matangda COCOMI Farmers Wing Convenor AB Elangbam hai kumja Englishing ani kunumdogi May 3 dagi haurakiba Irang asida chin kuki narco terrorist singna chingkhong chingya delaiba maitegi lofam singda tatna nomai kapshilakpatigi low Panba ngamdana leinari asigumba fibam asida lowmi singna thengnari ba khudong chadaba sing ase Khana baga loinana lengakna kari karamba khongthang paikhat hangani haiba nachingba adu ngasigi mefam asida kupna khanakhi Mamang chahida low Panba ngamkhidaba low missingi compensation lengakna pidana leidiba asi atuba matamda pithokfam thoi handaki kharif season asidasu low Panba ngamdrabadi low missingda achoba polum ama soidana pugane low uba haibasi akaknaba matamda pangtokadabade matam leiringaida low unaba hotnahudrabade low uba yagadaba nate kumja Englishing ani kunhumdoi amade kumja Englishing ani kun marida low Panba ngamkhidaba adugum handaki chahi asidasu low Panba ngamdrabade Manipur Chak Tangba soidana thokani masina lebak asi economy dasu achouba chaifu ama pirakani maramaduna lomi singna thingnariba khudong chadabasing asi lengakna lumna loduna masigi solution ama athubada puthokna ba hotnaba mathautai haina mahatna makhata ki ngasi khana neinabagi mipam aduda COCOMI Farmers Wing Convenor AB Elangbam amadi co-convenor ke thoiba mitaina president member oina sarugya ki mipam aduda Irang asina sokhalaba tongan ba mafam singdagi lakpa lomi singsu sarugya ki mipam aduda tongan ba warib ahum lawki La Lomi Miamna, Awaba Sitang Nangalak was Matam Sange. When 2 consecutive monsoon fell over Kanda, food scarcity to E. Masi Chahi Kunmanga, Chahi Kuntaret, Sigi Manung de He Tokali. Although I came Manipuda, si Tangba Yade Haidana, si affected area ni, red zone area ni Hana, when a Kaido Tamaga, low Palatrize, Chahi Ani Hele. 2023-24. Ado handak 2025 kharif season la masida ju low Panba ngamdragadi compulsory Manipurda Chak Tangba je thokani agoi khunai je mahi marong puthokta ba khunai oitaragadi akoi soidana Chak Tangba thokani aduga poche gi mamanje ya adugi matik wangrani aduna Manipur je high inflation state amu oiri economy da yamna handaba akoi gi zero level da handaba state amu oiri aduna lumi miam praja mayam yamna wanare Wanariba Punumukse, Karidaki Thonmano Hitaragadi, who's ongoing crisis as an Thonbani. Aduna, Masuk Momayamje, Gamena, Aduga, authorities in Duna, initiative Lobiraga, major solution Kamina Putupayagadage, Magi strategy, Magi Lamumiangi, Fanva Kari, Shinbi Yagadege have a poto, Shinbu have Zakomigi, Farmers Wingi, Saitegi, Medagi Tonga, Lebang Mayam, the Equinatamza.